29 August 1949 Igop Gurkatov Soviet Union bu lead toraga Arzaman 16 koba arot mafhamuda magi team ga chatki masi Soviet Union gi khwaidagi chawba project amaki wakhaldani project ama tawbakini masi gi wase prithibi na tabada sungak pa especially America na masi gi project ase Russia na paikhat pada mateng oiki Manhattan project ki matang da spy sing dagi fangba information sing ki mateng na Manhattan project ki matengna America na ihan hana nuclear weapons saki amrom the inter Kazakhstan se tumli makoi khangnam de makoi gi leibak ta Zemi Pelitin goba city da yamna job test ama tawdori haiba se aduga madugi test adugi ming Zoe 1 kawi America gi president matam da torment kawi mangon da pau pangre something happen in Kazakhstan haiba se America chingna dona lerambani atai leibak su nuclear weapons sadori haiba se adubu madu kanano Russia week ani gi matungda America gi weather plane ama mafam si samlaga pahen ki radioactive elements collect tawbaki America na confirm tawki Russia nuclear sabda mai pakre adubu karamna tawkibano karamba spy na makoi da mateng pangbadano amasung madug spy adu kanano maki ultimatum kari oiki this is the interesting fact wari asi hawi 1930 dake Russia the communist ki rule hobadagi laibak kaya da youth communist organization linkhat pahoki America da masigi ming youth communist league kawi depression oiba tanjata youth sing masida join taunarabi group taunarabi madugi manungda nupa ama yaurami magi ming Julius Rosenberg kawi mahaki Jews ni Yahudi ni aduga makhoi gi family Russia dagi chelaklaga America da laikibani youth communist thabak tawringai ithel kobi nupi amagasu phangnaki mahaksu Jews ni makoyani nungsinare tungda luhongkibani family semgat sagat paibase sen tanba mathau tai sen mathau tai aduna Julius army de join toraka engineering gi sector da department da thabuk paiba hawe matamatu da second world war haukre amasung Russia America thinadri amatani haibasu yai adupu Russia bu khanghandana America na lot na khuchukalai sabo paikhalami 1942 da Manhattan project haubani tungda bomb saki nuclear bomb matam sida Russia su atom bomb sabagi wakhan di leire planning di leire haugot play haibi yai adupu failure to oiba ngamdaba aduna makhoi America gi Manhattan project ki manung ki formula sing karamna tawrino masi huran bagi spying to bagi plan lomda khalaki aduga masi tawsi haibagi idea sina Stalin gini Stalin da America gi project asigi information Cambridge 5 ko ba makhoi manga gi team ama United Kingdom dagi arot pathabak sudur lairami makhoi na Stalin da pirakpani makhoi asina World War 2 amadi Cold War gi matam da information kaya Russia da share toraki masigi spy team ase 1930 dagi horakpana 1950 fawba active da lairami masigi matungda Stalin na nuclear weapon sabagi order pikre adupu aduk laiba thabakti nate aduna masigi tabak spy team ama semi makhoi duna connect torise Communist Party of United States kani maduda highly educated communist chatpa mi sing lairami America da aduga makhoi adu angamba sensitive war time industry da thabak tawba kaya yauri makhoi duna su information kaya Russia da pithoraki Russia gi nuclear project ase yamna checks na high priority pi duna hogat ki court ming na enormous tholami America gi Manhattan project Soviet Union gi oina yamna important ni aduna masi gi project asida kana lai manung da kana main oina thabak suri masi bakhoi ra kanna thiba horaki masi America na khangkhiduna FBI use toraka makoi ki try angamba failure toki asumna 1943 da Russia na America gi physicist amaga contact tawgi lakna ramba FBI na khangki adagi America gi scientist sing marwai pa mi sing meeting makhala thamki akan bacheksin bamgo loina na marwai na project sing gi arot pa project sing gi wa khanghalamde Russia masi gi sector sida failure oire spying to han mangamlamde amrom the Soviet Union gi arot pa mantri sabha ma lairami arot pa manung ki sabha ma mantri singki masibu NKVD kawi aduga masigi NKVD asina spy gi department gi thawak su paiba Semyon Simon ko ba
नुपा अमा रशिया की स्पाई टीम की मकोकने माक लैरिसना अमेरिका दनी मखोई की आइडियोलॉजी कम्युनिस्ट चटपा मी कयासो अमेरिका द लेरमे मागा लुना चानबा मी अमना नुपा अमगा हाइबति ngasai Julius Rosenberg asiga Semyon siga khanghan ki Julius su America da communist ki thabak phajana yauraba luchinglaba mi oikre aduna Semyon amati ma ki wakhalan su manare asumna Semyon amati Julius ase friendship wangki imung manung yaurakki audagi ahanba oina America gi khuchu khulai ki maramda Russia da information pi ba hobani Jews ki kokni Yahudi ni wangkraponi mana pi ba information da America gi fighter jet Lockheed की all details याउकी अमेरिका दगी information सिंगसे रशिया की साइंटिस्ट सिंगी बखुत्ता तुमिन लोइना लाकपा होख्रे असुना तपना जुलियस से अचोबा मी मोइख्रे रशिया ना माकपु मसक खंख्रे अमसुंग रशिया ता अखोई की मी अमलाई स्पाई की मी अमलाई हाइबसे मयक सेंगना ताख्रे अदुका अमेरिका द यामना कम्युनिस्ट चट मी सिंग से सेमियन जुलियस असि की मखा दा लाक्तना बखोई सी स्पाई के अचोबा टीम अम सेमलगा रशिया दा मनुंग की ओइबा अमेरिका के पोचिंग से पिथोक बगी थबक असे पाइ भाउख्रे असुमना जुलियस अमदी सिमोन यामना लुनरकपदगी मयुम फावबता चतुना मखोय से पार्टी तो बतिनबा हौरकले असोमदा जुलियस न लौरिबा इथेल असे मा की मयामबा अमा डेविड ग्रीन क्लास कोबा मसिग नुपा से इथेल सिगी मयामबनी माक असे असाइगी मैनहट्टन दा थबक सुबा मी मोइरमे मसिगी वा से सिमियन हेक फंगबका ममित असे लाउ ने गत्या तंग ताना खंगरे रशिया की प्रोजेक्ट सेमियन की प्रोजेक्ट मदु की मनहट्टन योबा दुनी मसिदगी tapna ngasai gi Julius sina David siga Simeon asiga unhalle asum haina makoy se tapna wari sandarak pataki tumin na phajana program si chatharak pataki Manhattan gi manung ki wa makhai si loina Simeon amati Julius sida David sina othok pani khanghan ki bani masini khoidagi chawpa information ama Russia da chatkri se America ki nuclear program gi matangda adubu ngasai gi Manhattan project suri David ase masina mai machal gi wa se hekti abanate namit ka ani tang motivate tor matung da ai ba nuclear weapon sarakles capitalism amadi communism gi marakta prithibi ase future oirakpa yai aduna nuclear weapon ase ki yamna chawpa role ama lakani aduna communism kanglup ta su masigi pot ase leite adi haiba gi wakhalon ase motivate tor khangan ki bane masini khwaide gi chawpa game ama manung da oikri se Simon amadi Julius makhoi ase mai pak Amerika की मनुंग की secret port असे लोइना खंगदोकले David na Manhattan की project ta uranium sungba uranium pu process to wa pun mak ase loina takthokre मरमदा Manhattan project की दी मखोई की Fat Man का हाइबा बॉम्ब तो साखरे अमसुंग 1945 ता नागासाकी अमती हिरोशिमा ता थाथदुना मदुपु उत्खरे पृथ्वीदा मखोइदा मदुगुम्बा लई अतोप कनासु लैते हाइबसे फजना ताखरे अमसुंग अमेरिका सुपर पावर नि हाइबसे खंगनखरे अमरमदा अमेरिका की गवर्नमेंट ना ngasai David amadi Julius Simeon khoina manung da torga Russia di hon ki base America की गवर्नमेंट सुखंग खंगलम दे कारी गुम्बा म खंगलम दे मसिगी मतुंग दा चाही अहु मरी की मनुंग दा Russia na 1949 दा मखोई की न्यूक्लियर प्रोग्राम असे सक्सेस ओइरदुना मसिगी टेस्ट तौखिबनी मसिदगी अमेरिका ना खनकी मदुदी यस न्यूक्लियर बॉम्ब सारकपति याई एनी कंट्री साइंस की मतमनी जुगनी चौखट मतमनी अदुपु Russia na asuk yangna sakhiba amasuk maik pakhiba se masigi background da kari lai haina thigalak pasidagi ngasai Simeon David amadi Julius khoya se matang fare aduki matung da ngasai ki David ki machal Julius ki di mau iteles su fare aduki matung da makhoya se court trial ki pukhale aroi bata itel amadi Julius ase hang to dun hat khi haire aduga matamal da makhoi se Jews nina second world war matam da Jews sing da atrocity chat ki pa mati khoi da genocide to ba se aduna Jews am hat pa se America da am chopwa mo irame maram di just spy ki da makta information pi ba ki da makta micham ama phu adum na hat pa yati hai ba question kya so arise to ki adu makoi ki information se am sensitive oi ba so makoi ki information aduna oiraga kasai Korea war asom da so America ki mi am da si ki ba makoi ki information ki mateng na aduna maram oiraga makoi ane se court na at any cost Jews or busu yam joba ngakpi ningai adugumba niam niti rule lairaga su America ta madu makhoida
एलाउ ओइखिद्रे अमसुंग मखोयने से अरोबदे हातखिसिनी जुलियस अमदी इथेल की मचा नुपा अनी खक लेहवी ऑन दी 10 years to phaba makoi is a lifetime aigi ima ipa mara leipanati haiduna chatki ai makoi bu kanana su yokpagi damakte ready tawkhide sini maduti desk ki against the chatki pama pa gi bachani haiduna adubu kana kumba thamoi chawba amana di yokpi ki amasung chawhan ki haina di tari asumna ni sandri bu game se chojo wa country ki manungda masi am the lukro wani country amaki manungi pora se spies singna huraga atopu da pito ngasi gi matam da so hacking to bogi thabo am chathari dana masi something interesting oi wari ni